ꯁꯉꯥꯏꯅ ꯑꯩꯈꯣꯏ ꯃꯔꯣꯟꯗꯤ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯖꯤꯕꯗꯤ ꯃꯔꯣꯟꯗꯤ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯕꯅꯦ ꯏꯝꯐꯥꯜꯗꯅ ꯁꯉꯥꯏ ꯂꯦꯛꯁꯦ ꯈꯤꯇꯪ ꯑꯃ ꯇꯦꯜꯂꯤꯕꯀꯣ ꯑꯃ ꯇꯦꯜꯂꯦ ꯁꯤꯁꯤꯅ ꯇꯦꯜꯂꯦ ꯑꯃ ꯃꯥꯟꯅꯗꯦꯕ ꯃꯥꯟꯅꯗꯦ ꯀꯀꯥꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯛꯄ ꯈꯣꯠꯄ ꯌꯥꯎꯈꯤꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ aduna ꯑꯗꯨꯗꯤ ꯏꯃꯥꯅ adu akhoi kaya akhoi di pisa pisa ima pan asam te sangi ꯑꯗꯨꯝ ꯈꯪ ꯅꯪ ꯇꯨ ꯑꯣ ꯃꯥ ꯈꯪꯅ ꯑꯗꯨꯝ ꯄꯥꯜꯂꯤꯅꯤꯀꯣ ꯑꯍꯟ ꯃꯅꯗꯤ ꯌꯥꯗꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯅꯝꯗꯅ ꯂꯥꯛꯑꯦ ꯑꯁ ꯃꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ Dagi ko bagay ko shit pasari nang natawag na ning matungboy jaro sina pagi maitegi sangay na koi maron di thokpa di nate jibadi maron di thokpa nate adu akoi saabne yam mama jam di nate so mai nang sidana sana ina mai adi igi nguli bala panina bagi ya lam tam na imali pi awana tarba ri kem adegi na pasing kana hang sa tuna ai Facebook ta supi to sum ai ui ade mama ga ai adegi ina ton di ina ne le che ui ra ade mama ga frame lo ga tha ga ne how to da ha pa pi de ke de ai ade ga si mo pi de pi ai na nyaman na ai na ha ki jai han la ga na mo da tha ne kaka ta da ai na pa se ꯐꯥꯎꯅꯕꯁꯦ ꯈꯤꯇꯪ ꯋꯥꯈꯤꯕ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯕꯗꯨꯗ ꯑꯩꯒꯨꯝꯕꯗꯤ ꯅꯍꯥꯛꯁꯨꯀꯣ ꯀꯛꯊꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯅꯣꯡꯃ ꯂꯦꯞꯄꯒ ꯅꯣꯡꯃ ꯆꯠꯂꯦꯅ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯤ 15 daysꯒꯤ ꯆꯥꯡꯅꯦꯕ ꯑꯩꯅ ꯍꯥꯏꯔꯛꯄꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯗ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯩ ꯅꯍꯥꯛꯅ ꯅꯣꯡꯃ ꯂꯦꯞꯄ ꯆꯠ ꯇꯥꯔꯗꯤ ꯑꯩꯅ ꯂꯧꯗꯣꯏ ꯃꯇꯝꯗꯣ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯪꯒꯤ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯤꯡꯁꯤꯟꯕ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯨꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯥꯜꯂꯤꯕꯅꯦꯕ ꯍꯥꯟꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯨꯟꯕꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯋꯥꯔꯧꯒꯅꯤ ꯑꯩꯅ ꯈꯪꯅꯗ꯭ꯔꯒꯁꯨ ꯑꯗꯨꯗ ꯌꯥꯝ ꯑꯦꯗꯖꯁ ꯑꯣꯏꯅ ꯑꯩꯅ ꯑꯁꯃꯛꯁꯦ ꯑꯩꯒꯨꯝꯕ ꯑꯗꯩ ꯑꯗꯨꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ 15 days ꯑꯣꯏꯇꯥꯔꯒꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯗ ꯂꯥꯛꯀꯗꯧꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯑꯗꯨꯗꯤ ꯄꯨꯡ ꯍꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯀꯥꯏꯊꯣꯛꯄꯅ ꯑꯗꯨꯁꯨ ꯇꯧꯗ꯭ꯔꯕꯅꯦ ꯑꯩꯅ ꯑꯩ ꯍꯨꯝꯅꯤꯃꯨꯛꯀ ꯇꯧꯔꯒ ꯅꯣꯡꯈꯛ ꯔꯦꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯑꯕꯅꯦ ꯍꯥꯏꯗꯤ ꯑꯔꯣꯏꯗꯕ ꯃꯇꯝꯁꯦ ꯂꯩꯅꯤꯡꯕꯅ ꯌꯥꯝꯕꯅꯦ ꯀꯀꯥꯁꯦ ꯉꯁꯤ ꯂꯩꯔꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯅꯤꯀꯣ ꯃꯌꯥꯝ ꯄꯣꯠꯆꯥꯛ ꯃꯃꯥ ꯂꯩꯀꯥꯏ ꯑꯣꯀꯦ ꯀꯀꯥꯒꯤ ꯃꯤꯡꯁꯤꯅ ꯑꯩꯁꯦ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯎꯄꯦꯟ ꯆꯟꯗ꯭ꯔ ꯍꯥꯏꯔꯒꯁꯨ ꯈꯪꯕꯅꯤ ꯑꯗꯨꯒ ꯏꯝꯐꯥꯜꯗꯅ ꯁꯉꯥꯏ ꯂꯦꯛꯁꯦ ꯈꯤꯇꯪ ꯑꯃ ꯇꯦꯜꯂꯤꯕꯀꯣ ꯑꯃ ꯇꯦꯜꯂꯦ ꯁꯤꯁꯤꯅ ꯇꯦꯜꯂꯦ ꯑꯃ ꯃꯥꯟꯅꯗꯦꯕ ꯃꯥꯟꯅꯗꯦ ꯀꯀꯥꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯛꯄ ꯈꯣꯠꯄ ꯌꯥꯎꯈꯤꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯎꯕ ꯀꯥꯟꯗ ꯀꯀꯥꯅ ꯐꯅ ꯅꯨꯡꯁꯤꯕ ꯑꯣꯏ ꯑꯗꯨꯅꯅꯤ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅꯕꯨꯗꯤ ꯀꯣꯜꯂꯤꯀꯣ ꯁꯣꯛꯈꯤꯕꯗꯤ ꯅꯍꯥꯛꯅꯗꯤ ꯀꯣꯜꯂꯤ ꯑꯗꯨꯒ ꯑꯩꯅꯗꯤ ꯍꯥꯜꯂꯦꯀꯣ ꯍꯥꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕꯁꯦ ꯑꯩ ꯊꯦꯡꯅꯈꯤꯀꯣ ꯑꯩꯅ ꯊꯥ 3 ꯂꯩꯈꯤꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ 3 ꯂꯩꯈꯤꯕꯁꯦ 1979ꯗꯅꯦꯕꯀꯣ ꯑꯩ ꯊꯥ 3ꯁꯦ ꯂꯣꯛꯈꯥꯛ ꯑꯣꯡꯅ ꯂꯩꯔꯒ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯂꯩꯈꯤꯕ ꯃꯥꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕꯁꯤꯒꯤ ꯂꯦꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯑꯋꯥꯕꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈ꯭ꯔꯕꯅꯦꯕ ꯆꯥꯕ ꯐꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯅꯨꯡꯗꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯍꯥꯛꯀꯤ ꯑꯩꯒꯤꯗꯤ ꯑꯃ ꯃꯣꯏꯅ ꯀꯥꯏꯒꯦ ꯀꯛꯀꯦꯅ ꯇꯧꯔꯒ ꯑꯩꯗꯤ ꯊꯝꯃꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯅꯍꯥꯛꯀꯤꯗꯤ ꯄꯨꯔꯥ ꯅꯪꯒꯤꯗꯤ ꯄꯨꯔꯥ ꯑꯃ ꯆꯦꯟꯖ ꯑꯃ ꯇꯧꯅꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯅꯥꯝ ꯑꯃ ꯄꯨꯔꯛꯑꯦꯕꯅ ꯁꯪ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯑꯒ ꯑꯁꯥꯝ ꯏꯁꯇꯦꯠꯇꯒꯤ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯩꯇꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯖꯥꯇꯤ ꯑꯩꯒꯤ ꯏꯒꯤ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯑꯒ ꯍꯥꯏꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯅꯪ ꯀꯩꯁꯨ ꯅꯠꯇꯦ ꯅꯪ ꯇꯣꯂꯣꯞ ꯆꯥꯕ ꯅꯠꯇꯦ ꯊꯕꯛ ꯇꯧ ꯀꯔꯤꯝ ꯅꯠꯇꯦ ꯁꯤꯗꯩꯗ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯍꯤꯟꯗꯤꯀꯦꯠ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯁꯤ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯉꯝꯕ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯑꯃꯨꯛ ꯑꯩꯁꯨ ꯇꯧꯒꯦꯅ ꯈꯜꯂꯤꯕꯅꯤ ꯃꯊꯪꯒꯤ
아이디 이텐더스 보여. 나한테만 차지. 마마수. 이텐더스 보여 아이디. 아두가 이칠리나 아이디 유원 망나가 아이디가 네가 아이디 아두가 또 수비가 이거 되게. 자 수비가 좋아. 공수거든. 얼마나 소리. 1979다. 79다. 79 सही मापन आइनु सुबह मतलब अदना 이게 IT 마나. 아니 거기 가야 거기 비셔 비셔 마पन 아셔한테 생겨 Adung kang nan to. 아kan 나눠 좀 빠니까. Han man di ya si ma je. 양 시마나. Ya tra so ay nang ko na la. 어스마마 양시. 와이시 좀 이거 판다. 와이 락비지. An gana dis. Ang walo le to na ngon di ang ngel bi di man ni. 아니면 야다. Ay nam dang ngon da. Ma ibang sinabi na ko. Ay rakita. 아차. May mamang do tali. Tanat ni ma. 아스. 중요한 거. 아스야 목소리 안 나 진짜 아니 되는 그러니 아와나 Le khadi se tauge to dingam ma ni. 어. Ma 하고 사태 ka 거잖아. sati. 아스 코치에서 많이 띠 기회에 한. 이때 정보라고. 아 콩게 하는 때만 동대기 맞다 아시 공방 해줬어요. 본도이 때 꼴도 시도를 내시니까 시도에서부터 내게 손기드나 시질레 카이그라네 딜레 카이그래 CCTV를 이제 맞대 막 깎이라. 아 나한테 시대이다 깎고 수컷 깎대 사람 손기 그만해. 볼세 아. 치즈 볼 신을 건데 치레 나 이제 볼세 볼 시대이다 마치는 거 그거네 양 성지방 Ya. 제가 와는 소리 싹다 실리고 아주 이전이나 와이나 자루피 돈돈 미리 전전 때리 깜나 그때가 아따이디 너희도 많이 반대 아또 내적도 실리 포토진데 자 없네 거 야마야이나 자기 돈도 많아 야는 니कर 예고 마야기 지나네 mana ketemu wang itu mau ini mina res benes mana nak bersih baik tapi nggak tahu apa orang kok ni Mayam sih. ada 이제 생각나니까 잡아가 버리는 생기는 그러면 세계에서 이게 좀 그게 저기 통닭도 냠도 쓰고 Hay đến. 네 마마는 도박이 와이타 베이 뿌링시 마마는 도박이 시간 생기게 내가 와인이 뜨니까 아빠도 저 그냥 막 통나 그냥 거기도 그래서 저를 그니까 탈락이네. 그것도 이제 내가 사오리 제노 아니 미역에서 신마 드라마도 우리도 신마는 원래제 드라마 원래제 부이 하나 하리 아주나 복당 아주나 좀 레바 아까 우직티 하나 칼람자 할라바 나트라가 아당 기바바 아저띠 그냥 따요 합니다 사티레 합니다 아니 미역에서 좀 착히게 생각 없니가 합니다 아들은 아도 눈빛이 아니 띠락거리나 손짝거리나 아도 좀 띠고 까이버디고 당분번한테 아이 잘리 저니시디 산누나 고마이나 와이기 산지 아이기 라이브부터 떠마봐 아이기 이사라 만 라이브 이사라 시 그마이나 레기 해다 1970가 6, 7 아다이다 아이기 그노마다 사마 레이브자네 마tamdada 아이 아좀 강호해보고 안강원서 아좀 합다호 하이나 비신지 아는 aduna ay itanong po ko ni pagong imangan ni among taway po no